Akasvani Imphal Ketrimayum Chitrabhanu na pau pazari ahanpada maru oiba pau Pradhan Mantri Narendra Modi hairi Varaki Chandrayana thada khongdakiba asi leiba asigi yamna chokthuk chaningai ni Manipur ngasi Yengkhom palsuba chaklam khongchan nimit pangthokli Security personnel singda Manipur gi mapung kaya da thibu humbiki thabak chathari ngarang su nongma yauna khuzukule kaya phagat pangamkhre amasung Numiki maramda Tizingadaba Varki Observatory Satellite Aditya L1 Mathang Thagi Ahan Bachilda Thaganaba ISRO na Sem Sari. Pradhan Mantri Narendra Modi hairi Varaki Chandrayana thada khongdakiba asi leba asi yamna chokthuk chaningai ni amadi singthaba gi loiba naira roi Housing Hakim Mangda Akasvani gi thongda sandokiba chamna sumna marishuba man ki ba thorom da wang ngangladuna Pradhan Mantri hai Chandrayana thada khongdakiba asi nimit humni khara hele Thasigi kulundoida Varaki Chandrayana thada khongdakba ngangkiba asina miyamda anoba wakhal amadi mangal phangan mangamalle masina varat si hiram amada hekta mai papangami haibadu utle mangna hai leibasigi nubisinda tobungambagi saktina thabakudima mai pahan bangamalle Varaki Mission Chandrayaan asi nari sakti gi mayek larba khudam amani mission asida nupi scientist amasung engineer kayana haktengna nasaruk yari leibasigi nubisina ati project kayada su achawa thodang lawri चंद्रयान की सफलता ने उत्सव के इस माहौल को कई गुना बढ़ा दिया है चंद्रयान को चंद्रमा पर पहुंचे 3 दिन से ज्यादा का समय हो रहा है ये सफलता इतनी बड़ी है कि इसकी जितनी चर्चा की जाए वो कम है नए भारत के उस स्पिरिट का प्रतीक बन गया है जो हर हाल में जीतना चाहता है और हर हाल में जीतना जानता भी है साथियों इस मिशन का एक पक्ष ऐसा भी रहा जिसकी आज मैं आप सबके साथ विशेष तौर पर चर्चा करना चाहता हूं आपको याद होगा इस बार मैंने लाल किले से कहा है कि हमें विमेन लेड डेवलपमेंट को राष्ट्रीय चरित्र के रूप में सशक्त करना है जहां महिला शक्ति का सामर्थ्य जुड़ जाता है वहां असंभव को भी संभव बनाया जा सकता है Pradhan Mantri hai varana hiram kaya da mai papangam liba asi ekhogi manglan asi chawna mangbanani amadi leplede na honabadagini Chandrayaan 3 na mai papangam ba asi ate sector kaya gi su achoba thodang yauri Lagliba September tha asi varaki tobangam bagi sakti adu miyam na uba phangani tha asi ta pangthokodoriba G20 leaders samiki damakta varana sem sare thoramasi da saruk yanabagi damak lebak nifu gi luching sing amadi ate malem gi tongan tongan ba organization sing mi sing Delhi da lakani G20 samiki puwari da masina hoji phaboda khwaidi ki miyam tin mifam oigini varana hajarubade ki African Union su G20 da yaure amadi Africa gi miyam gi kholausu malem gi athoiba platform da yobangam Sri Modi hai mamang chahida bali da varana G20 ki presidency phanglaba matung dagi hojik phawda pangthok leba thabasing asina leiba asigi miyambu chakthok chaba phawle achaw choba tharung kaya leba ki konung Delhi da pangthok pagi chenabi leramba adu hojikti leiba asigi tongan ba raja sing da pangthok le leiba asigi chahar humpurom da masiga marilina ba mifam chani rom pangthokre G20 ki delegation na chalu ba mafam sing da miyam na makhoi bu haraw tayam na okay Nahasingi tobungam bagi sakti gi matang da paladuna Pradhan Mantri hai sana khono bagi lamda leba sigi nahasing na le palete na mai pakpa purakli numikharani gi mamang da China da pangto ki ba World University Games da varaki team na sana gi takamantara mathu yauna punna medal kuntaruk phangduna chawna mai pakpa ngamki Pradhan Mantri Narendra Modi hai tha sigi tara manga ningtam nimita miyam punna honabadagi har ghar tiranga abhiyan har man tiranga abhiyan ontok pangamle Mai pakpa si miyam punna honaminna bagi khudam amani Leiba si da haraw kumay kaya pangthopa matam da miyam na vocal for local gi mantrabu sungsoy soy dina ningsing dinin na ba Pradhan Mantri na appeal tawri masina varapu atmanivar ohena na ba ngamgani Manipur ngasi Yengkhom suba chaklam khungset numit pangthokle all Manipur students union amsuna sinduna numit ase mafam kaya da pangthokle Chak tang bagi khongjang da lekhe singi pisum singa macha da leiba ningsing khuprum da mahiroi amadi miyam na ngasi ayo leikatuna ikai khomna ba utke ningsing biya ingkum zalising machama panhumpu manga gi ngasi gi numit asida Manipur da khusengi chak tang ba thorak padigi mahiro shinna changsing ki ba khongjang da miyoi hum lekhe da bani
थौदो असिबु निंगसिंगदुना चही खुदिंगी अगस्त 29 असिबु चगलांग खोंगचत नुमित हाइना पांगथोक्तुना लाक्ले Tarantuisuba Manipur Vidhansabha gi Marishba Mifan Lakliba Lepa Popo Nimita Pangtolakani Nomu Uba Vidhansabha Mifamasida Savagi Lekidaba Sadasa Singi Mafam the Ikaikum the Woodba Committee report Putopa Amadi Ate Wafam Sing Kanagadi Hairi BJP Manipur Pradesh ki Youth Morcha Nasinduna Kumalampa Youth Hostel the Hangliba Relief Camp the Free Medical Camp Ama Pangtokre Chehi Kudingi Augusta Asibu BJP Manipur Pradesh na Athoba Sing Ning Sing Tha Haina Palan Tawduna Lakli JSC oina palan asigi saruk am oina free medical camp adu pangthopani tharumatu da social welfare ministry Yengkhom dingon hai raja asita thokliba irang asiga mari lenena tonga ba mafam singda lanjener besingi marakta maru oina mirom benupi sing bu sarkar amadi mari lenaba singna akhanna ba miyang changduna lakli Security personnel singna Imphal East, Imphal West, Kakching, Thawal, Kangpokpi amasung Bisnupur Zilla singda Tibu Humbi Thabak Chathabada Nomai Tarataro Maru Humpudra amasung Pukabiya Masak sing Imphal East, Imphal West amasung Kangpokpi Zilla singda Gifakat Pangamle Ching amasung Tampakin Mapam singda checkpoint Chamakuntare Hangdokle National Highway Contractor Imphal Jirvam Lambida Imphal Tamna Tangai Fadana Changba Polam sing Puba Gari Chama Yankai Humdo Torok Pahore Irang Thopu Yai Haina Chinaba Mapam singda Settle Tarong sing Lapatle Imphal West, Imphal East amasung Kakching Jilla singda ngasi ayupung mga digi numidang wairang pung taru fawba curfew komthokli Thawal Jilla da ngasi ayupung mga digi numidang pung nipal fawba aduga Bisnupur Jilla da na ayupung mga digi numidang wairang pung mga fawba curfew komthokli tabiri papawasi Akashvani Imphal digi ISRO ki chairman S Somnath Hairi numit ki maramda thizingada bavar ki observatory satellite Aditya L1 matang thagi ahan bachel da thaga da naba sem sari Tiruvananthapuram da Paumisinga Unaba amada ISRO ki chairman hai Aditya L1 ase nimit ki maramda thijingada bhar ki hanba observatory satellite ni mang hai varana interplanetary mission kaya paikana nabi thawrang tori masina space lamda varana achoba thawdang loba ngamgani Pradhan Mantri Narendra Modi housing New Delhi da pangthulube B20 India Summit lisingani kulhumde da saruk yari irai nimite ki hokiba mipumasi gi mapung oba team di responsible accelerator innovative sustainable equitable business haibasini Mipamasi lalot itiki madile na stakeholders singi oiba achoba platform amani masina leba sige sel tung growth hengatan bada chawna mateng pangani mipamasi da policy maker business luching sing malingi chongan tunga ba lebak singi akang hikiana sar yari Gray Ministry Amisan Hari India Sarkar na lomi singi yafana bidamak kana honaba galuna na scheme kaya morum paikhatle Rajasthan da pangthopa Saharkar Kisan Sammelan da wangang laduna Sri Shahan Hai Pradhan Mantri Narendra Modi na luching ba sarkar sina lomi singi budget ke semfam hana digi saru taru hingaduna lupa koti lak amalising kun mga yoholle Hozik aroi badamaru iba pao amuk hanna Pradhan Mantri Narendra Modi Hairi Variki Chandrayana tha da khungda ki ba asileba asigyam na chokthok chaningai ni Manipur da ngasi yangkhain pan suba chaklang khungchan namit pangthokli Security personnel sing the Manipur gi mapung kya da thibu humbi tabuk chathari ngarang su noma yaw na khuzukla kya phagapangam kre amasung nimiki maram da thizanga da bavaraki observatory satellite Aditya L1 mathang thagi aham bechegol da thaga na ba ISRO na sem sari paulo zeri